मरुइबा पाउ ngasi Manipur da handak chahi asigi oina khwaidigi masing yam hoina haukiba pung kunmari da miyoi chani ga yankai mapan COVID-19 positive oikre ani sikre Assam da magnitude taruk dasmit mari yauna yuar habada miyoi ani heart attack tawduna laikidre Manipur yauna tungan ba wangnong pok state singa sumikan ke Captain PD in April Kunmari amadi kuntare talep kiba price list adu nauna semdok trabadi chanaba yaroi haina all Manipur students unit amsuna demand tokre Kurumzare Times of Manipur ki Manipuri pau mi yang tabiri ba mam punamakpo ASHAPRIYA na taram nokjare Mayam the mapung of a pow pizza drink a mangoina. Housing Malim Guina Chopa like Chadam Wediba, COVID-19 gay, Anisuba web taking Octonaba, face masks upa, Mioyamagama Gimarakta, physical distancing tamba, Yam the Toina Kutsa saying Nahamto Panaching by Quicuding Makna, Sung soy than a pantok minerasi haina, TOMTV Gimaiki, Mayam da Piltozari. Housing mapung of a pow sing pizzari. How Kibapung Kunmaria Sida Manipura Mio Chaniga Yankai Mapan, COVID-19 positive oikre, Aduga, Anin Lake Dre. Hariba case masing asi handak chahi gi oina khwaidigi yambo ire lai khidraba miyo yani adu amana Imphal West gini masagi chahi yangkhaini thoi sure duga amana masagi chahi humfutra taruk sukre Imphal East gini makoyani mak nupa ngaktani haina COVID-19 command control room dagi khangalakle hariba pungfa masimak tada laina asregi fagalaktuna discharge tokiba migi masingna yangkai mapanne hauzik fawbagi oina Manipur gi oina punba positive oikiba migi masing ase lesing kuntra mathoiga sukna masukre aduga Laina asidagi fagalaki bapun bamigi masingna lising kunmapan chahum ko humfutra taruk sukre hauzik active case lising ama chani ga kuntra leiri ngasi ayu pung taret minute yankai mathoi chat yankai ngapigane yankai mathoi chat pu matamda Manipur yauna northeast state singda magnitude taruk 10 mari yauna yuar hakre yuar habadu namara moiduna Assam da heart attack tawduna miyo yani laikidre Laikidraba miyo yani adude Assam ki Chandrapur dagi Prasanna Kalita chahi humfutara amade Nagaon dagi Lavona Saika chahi yankaini yuar hakibadu da wangnongpok lamdamda second tararom nikhanke National Center for Seismology dagi fangba paugi matungina yuar hakibadu da epicenter adu Assam ki Tezpur dagi nongchuplomda kilometer nifu humdoi rom chatlaga leiba Dekia Juli da weke yuar hakraba matung Assam ki Nalbari Dekia Juli Borolen yauna mafam kayada labuk singda Lainung dagi laikom lainang yau baising kamthorake lambi amadi labu ki mafam kaya chekhai ke hauzik fawbi ko ina Assam ki mafam kaya da yum kai amangata thokpa amade jingning khai bagi thodok sing thoki hairi Manipur da so yuar habadu na maramoiduna mayai oirap ni khanke adumoinamak misi mina thokpagi paudi laitre Captain PD na tang April ki tang kunmari amadi kuntare ta order thoktuna lepkiba pochai gi mamaladu nauhongnu na sendok trabade chanaba yaroi haina all Manipur students unit MSUG HRD secretary Mani Thong Ningthauzamna dabi tawkre Kasediam college campus laiba MSUG office ta pangthokpa paugi mifamamada HRD secretary Mani Ningthauzamna makha taraduna Manipur lenga ki Captain PD ge commissioner na chanathang abapolam taratret ki wholesale rate amadi retail price ke list ama thoke Masige manungda amok ngarang April ki tang kuntareta khara semdoklaba matung anowa price list ama thoklake hana thokiba mamalda alu amadi mairong bi gi mamal tang kuntareta thokiba order dana alu gi mamal na taraga mairong gi mamal na hengat kiba atai gi di chap manana thoklake lengang na tholakliba mamal asida wholesale rate amadi retail price ani anima chap manana leiba polam sing yaurakpase em suna yaba ngamloi lengang na thokliba price list asida awat pakaya yaurakpase Nauna hapchin biba amade wholesale amade retail price manaba yauri basi hongdok triba makai order ani si chanaba yaroi amaromda karwarwala singna pochai gi mamal yoning mamong da yonbagi thabak tawbigano emsuna pochai gi mamal hena yonbagi matangda yengsinba laikre makata na so yengsin ki gani haike pochai mamal asi semdok ti fawba tukan singda thangama jai wholesale nagam pan amadi wholesale tawbi tukan sing amadi retail family bisanaw singi tukan singda ngasigi cap and pay din tholiba notice asi
makata na semdokti phawba masigi list asi chatnaba yaroi amuna semdokpiduna matanga chanaba mamal lepi haidon imsugi makaidagi amukan point sinjari akogi lepi mansing asi ngasigi matam masiga level id dukan si hengkat maramna koi cap NPD gi commissioner na thokpiriba pochagi mamanasi makata anoba thokti phawdi hana thoi pochagi mamanasi chatnaba yaroi imsugi makaidagi nisingjari Hairok Assembly Constituency MLA Dr. Thokchum Radesha ngase Community Health Center Hairok ta hanba dose ki COVID-19 ki vaccine kap thokre vaccine kap lobu matung MLA Radesha na paumi sing da hai COVID-19 nagi ngak thok na ba lamdam asigi miyam su chingnaba leitana vaccine kap thokpiyo laingang na sel lautana vaccine kap pagi piri ba khudong chaba silawiyo MLA na makhata na hai COVID-19 ani suba web asigi fibam lamdam asida sulusilakle Laichara sidagi ngak thoknaba amata ngairapa pambaide aikoi khudimak vaccine kapa amade laingang na piba SOP singang na face mask upa asi khaktana oigane makhata na thabak chathok luraba matong ising asabana chin ya teng thokpa ising manil chingkhatpa amade khut sa toina hamdokpana su laichara sidagi ngak thoknabage ahenba upaine laichara sibu maithiba pinaba aikoi punna honamina si haina miyamda MLA na apel tauke Corona na khoi maithiba pibi mota akoi punna honamina raga Corona se maithiba pimina na se haibu wai khare se hajaraga masi akoi hairu ki CHC Community Health Center da ida kaptopu ki facility bibi dana doctor mayam legi sister mayam na staff mayam na akoi hairu program hairu ki ne program mayam da vaccine tawri dongta hainingai leitana hagatse State asida nomonomogi COVID-19 ki fibam lusilakpa lairiba sigi yanglaga State Home Department na lokalakpa Jackson Tharangi sarukamoina ngasi su Porompat Police Station ki OC M Binod Kumar na luchingba team mamana Porompat ayang pali lambi crossing da marks uptana lakpa miyoi singi mathakta drive chathakre drive aduda marks uptana lakpa miyoi sing detain tawduna TR kakhan ki loinana miyoi sing aduda marks su genthoke drive aduga mari leinana OC M Binod Kumar na hai COVID-19 laichaki ani suba web ase miyamna tarai na lobigano miyam tinba marakta COVID-19 ge protocol sing thugaiba amade marks uptana lambi da thorakpa sina isa kaktabu awafam da tahanbata natana miyoi kya ge punsi busu khudong thian nabagi marama mohele police uraga marks upsinba police laitragana marks uptabagi thabak tawbigano isana isabu minambigano laichara sibu mai pakna laksin si hairabade front line da lairiba police khakta da inthokpa yaroi aikoi masel wakhal taminaba mathau tai haike COVID-19 Phase 2 awareness program ama hoiriba seva hi sangathan tu ngase VJP Imphal Central District ke ahanba oina thangmaiban kendra gi booth number 9/14 hizam laikai da hokdokre VJP Imphal Central District na senduna Imphal Central District ta lairiba kendra tare ta pangthokadauba awareness program ase hokdokpagi thoramaduda VJP Imphal Central District ke President Aribam Puinavata General Secretary amade COVID-19 Core Committee Imphal Central District ke convener suweriba W Chorjit amasong VJP Manipur Pradesh ke Executive Member Joytin Waikom Sarukya ke awareness program hokdokpagi thoramaduda VJP Manipur Pradesh ke VP suweribe VJP Imphal Central District in charge Minata Khelambam na hai Malem ge miyoiba khunai da landarakliba COVID-19 gi ani suba weba singak thoknaba ekhoi pumnamakna laingang na piriba chana kanglon sing mapung fana ngak patangai fade laichara sibu mapung fana ngak thokpa ngamna bagi damak vaccine kap thokpa mathau tai vaccine kap na bagi damak Imphal Central District ki wena sem saba loire meyam na vaccine kap na bagi damak ming pisinduna laichara sibu mapung fana thengnawa haibasi ekhoi gi laufadraba thodang ni haiki ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯕꯨꯠ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯔꯦ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯃꯤꯡ ꯄꯤꯈꯠꯄꯤꯔꯣ ꯅꯛꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯔꯁꯨ ꯔꯤꯝꯁꯇꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯁꯤꯜ ꯂꯥꯡꯉꯒ ꯑꯩ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ VP ꯑꯃ ꯑꯣꯏꯅ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯏꯟꯆꯥꯔꯖ ꯑꯃ ꯑꯣꯏ ꯑꯩꯅ ꯃꯁꯤꯒꯤ ꯂꯤꯆꯤꯡꯉꯒ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ Imphal Police Station ke manung chanba mafam singda su COVID-19 ge SOP sing thugaiba maruina miyam tinba mafam singda mark suktan lakpa miyoi singi mathakta drive chathakre drive aduda punna miyoi kunithoi rom fagalaga executive magistrate ki mamangda puthoktuna fine thian ke paugi marthana timba break matang lomina se Kangla Gas Solutions Private Limited Malongi ani suba phase ki dealer oibining basingda application form thazin birak na bakhangan jari
Dealer oibiningba akupa marolgidamak ayuk pung taradagi nungthil pung mari fawbgi manungda 7085399802 da paw phawbirappa yagani natraga Malom Bazar da leiba Kangla Gas Solutions Private Limited ki office da laktuna tanabiyo aikhogi website www.kanglagas.com dagi akupa marol su khangbibi yagani Mensilaba application form adu May 3 dagi 23 fawbgi manungda thajinbirakadabani Pijariba mafam singdi Lamsang, Kairao, Andro, Thaubal Wangkhem, Ukhrul, Kumbi amadi Churachandpurni Break matung namaya mutaram nokchari makada pau pizari Churachandpur district ki Kangbai sub division gi manung chana laiba Haichang lokta chahi tararom gi mamangda chahi chupa lok ki sing chelamba do chingda lamai toina chakpa laiba amade nauna uwa hauba ngamdabana maram oiraga ngasidi loki chel kangkhre mayamna ising fangdabagi awaba mayokna ba hore hiramasigi matangda TOMTV gi akanaba report am lominasi Khul taba chahi humputara rom pharaklaba khul asida ahanba khul tarakpada imung manga romna khunda leitaba hawrakiba khul asida tamna mi yamba hengalakpana chahi taret longi mamangda yung kun hena taramle chahi kun gi mamangda haichang lok khulda ujau kya hawrami matamduda chahi chupa loki sing ase irau kholthokna chahi chupa chelami matamduda umang koklaga lau uba madi yung kai sanaba madi sing oinaba maitan launaba hawramba upal sing mathang yathat khibana maram oiraga chahi tararong gi mamangdadi khul asi koksilakle loktak ising kangba horakre maram asina leibak leihau inil leraktabana lau singu bagi amadi umangi pothok angakpa phangna hanthakre ki hom thaduna achauba senthok lambi ama oiramba maming tangaire uwa se kokthok pa loiramnina asian siyo hongre ising so kangsile ada tampak chingsiyo aikoi nungai ha huji April May June kaino kum nungai tau kum dadi chingso adum wamni yaribam khaidi ching tam khaidana ko asung wamang kokthok pa haibse tawdaban di phai aina ase hajani khul asida natana akoibada leiriba khul tare nipan lomda chahi khudingi mafam khangdana lamai chakpana maram oiraga khul asida horamba upal sing kangna lepana ayam boina ure umangda leiramba lamlaki samadi hidak oina season naramba mana maseng makhal kya su ngasidi wari khakta ngasilakle hauzik khul asida ising chelamba lok sing kangkibana maram oiraga awangba chingsang pareng lok tagi kilometer 9 lom laplamna pipe na ising pukhatuna khul asigi thakna chanaba ising phangnaba gilambi oire adumoinamak April amadi May thadadi isingi awaba adumak mayuknare hana horamba upal singna yanthatkhiba iko koklakpa adugi mathakta ngasi su horiba upal masa sing yanthatba leptaba nongmagi mathau taba ising phangbo wasilakpana amadi matam gi khudong chaba yenglaga khul hongna khibana chahi taret lomgi matungdadi khul asida imung manga taru khakta ngasilakle hauzik divisional forest officer Bisnupur gi midyang makhada langjing manbi yauna thangjing hill ren sing sang pareng asida upal anoba kaya amadi thaba hotnari khulgi miyoi sing su thabada mateng pangli adubu isingi awaba kokna balambi thiningai atopa khulgi miyoi sing laklaga u yanthatba lanmai thabagi leptana chatharakba thongna khunja singna khul asida khundaduna leiba mi paiba pokpagi akiba amadi adumak leinari haitang lok khunse ising se ekhoi khara wai jai ising phangde nong tarak tarade ekhoi ising phangde aduga nong taraga na khara phange ising di awa bai ekhoi da janma lei aduga lok tagi ising su kang dana ekhoi awa ba matam de March ga April tha si de ekhoi khara ising gi maram da yamna wai jai asina government side tagi so ekhoi bo jeng bio haidana haijari Churachandpur district Kangbai sub division Bisnupur forest division konba Haijang lok khul asida chai khuding leptana lanmai chakpana maram oraga hauriba uwa kaya mang takhiba amsung uwa yanthakibana maram oraga thangnaba ising asin nongmagi wasilakli maram asina tampakta paikhatpagum Manipur laingakna chingdasu umang kannaba umang yokhatnabagi akhanaba thorang paikhal haningi haiba khunja sengi apamba phongdurakli Cameraman James Kaloina TOMTV ki damak pautumjariba Huidrom Roman Haijanglo Kaubru ching ka balak pamiyoi singna hundok lamba plastic amade fata haudi singna mosilaba kaubru laifam gya koiba mafam singda poirai e thiba lupt pil na cleanliness drive ma chathakre
Cleanliness drive aduda philgi volunteers singna kaubru ching ka balak pamioi singna hundoknamba plastic bag amade bottle sing khomjinduna puraklaga ngase Imphal Municipal Corporation gi office singna kusinake IMC gi office da pangthokiba chamba thauram aduga mari leinana IMC gi mayor L Lokeshwar na haikibada mai horol dagi hauduna senglaba life ama moina leiraklaba kaubru gi koiba mafam sing luna nana thamnaba pilna paikhalakliba khongthang ase yamna historic koiba pungfam amane Pilna piriba pauzela si ai su thabak ta onthokpa ngamlabade Imphal ase amora kai leitaba sahar amoigane kaubru ka ba miyoi singna su yariba makhai laifam lena sibu luna nana thamna hona si haina makna bil tawki अखोगी पिल्स न खलिबा वखलो नसी मणिपुर की अमदी इम्फाल सिटी की मफम खुदी मक्ता मोट पयादे हाइबा वखलो नसी लई हाइबा अखोई पिल्स फु यामनो थागचरी अमदी पिल्स की वखलो नदो इम्फाल म्युनिसिपल कॉर्पोरेशन ना अखोई सजेशन ने हाइन लौजरगा अखोई इम्फाल म्युनिसिपल कॉर्पोरेशन ना लुना नाना थंबगी अखोगी लंबी एदुदा मांगिन थाना चटकेना थमजगे फता हौदी सिंग अदो कोइना सोशल सर्विस तौजरगा मदु खमतोकजरगा कोइना हजिक कोइगी इम्फाल म्युनिसिपल कॉर्पोरेशन की वार्ड नंबर 15 की काय खुनजरबा कोइगी कॉर्पोरेटर कोइगी मंगिम चंद्र का पाव फाउनजरगा कोइना गाड़ी थाबिरक्तना हारिबा हजिकी प्लास्टिक न सिंगबा बोतल सिंग फटबा सिंग अदु कोइ पुजरागा अमु हन्ना अमु हजि कोइ इम्फाल म्युनिसिपल कॉर्पोरेशन दा सिनजरी Corona virus tagi kharada oirabasu ngathokpa ngamnabagi pandamda miyam paksana hida kapthokpagi thauram ama ngasi District Health Society Kakching gi mideng makhada Kakching mayai leikai da leiba multipurpose community hall pangthokre mass vaccination gi thauram adu gamari leinana Kakching Assembly constituency gi MLA Mayanglambam Rameshwan hai COVID-19 tagi ngathoknaba ikoi khodimak vaccine kapthokpa leingak da piriba standard operating procedure SOP haibade marks ningthina upa khud sa toina hambagi chanakanglon sing se ꯑꯩꯈꯣꯏꯅ ꯉꯥꯡꯅ ꯆꯠꯄ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤ ꯉꯁꯤ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯀꯛꯆꯤꯡꯒꯤ DC ꯑꯃꯁꯨꯡ CMOꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯨꯅ ꯃꯌꯥꯝ ꯄꯥꯛ ꯁꯟꯅ ꯀꯣꯚꯤꯗꯀꯤ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ लेकाई लेकाई की लेरब क्लब सिंग हजिक अकोई पुंखाई ममांगदा मीटिंग तौदुना लेकाई लेकाई द लाइव प्रॉब्लम से करमाइना अकोई सॉल्व तौमिनसिगे मसी करमाइना थिंगनसिगे हाइबगी अकोई रिजोल्यूशन मैम लोग्रब मतुंग डिप्टी कमिश्नर मैडम की ऑफिस की लाइव रेस्पॉन्स ग्रुप ना तौबिरब कोऑपरेशन अदुगा सीएमओ की टीम दगी लाखबिरब मैम तौबिरब कोऑपरेशन सिगी दमकता आइना कक्सिंग केंद्र की प्रजा सिंग की बिहाफ ता अमदी कक्सिंग डिस्ट्रिक्ट की बिहाफ ता मुहूर्त सिंजरगा आई थागतप फोंदोक्चरी Masigi thoram adu mari leina CMO Kakching Dr. T Maniharna phongdorpada Kakching district oina activated vaccination center tara haibadi CIC ani PIC taruk urban primary health center ama amasung private hospital amada hida kaple miyam na hana kinabadagi hida gasi kapnaram drabasu ngasidi miyam gi oiba wakhal taminaba awareness program pangthokpadagi hida kap lakpagi chang asi yamna wangkhalakle hida kapnabagi damak miyam kiu sangna leptuna ngaibagi khudong chadaba kaya thengnaba urakpadagi miyam da hena khudong chanabagi damak ngasigi hida kapagi thabagasi ahanboina chathabani haiki बसिकी यामने स्पेसिफिक ओइबा थेननबा अनाबा सिगी खोगी लाइते अदु सेक्शन थोरांग गवर्नमेंट पीरिबा मास्क उपीबा और सोशल डिस्टेंसिंग थंबीबा खुदसा सैनिटाइजर छापोन मतोंदा मतम चा हामदोक पीबा लोइनना वैक्सीनेशन हाबसे सिनत्रगदि खोई कोविड थेनो ngमोय हाबसे प्रजाना खंगबिदना ngasi खोगी वैक्सीनेशन काफा लाकबसे सिगी दमकता आइना डिस्ट्रिक्ट हेल्थ सोसाइटी कक्सिंग की तरफ तगी प्रजासिबा अमुकेना थागतरी COVID-19 की second wave asi matau karamna thengnagani haibagi matangda nomagaiba khana nainabagi mifam ama ngase Deputy Commissioner Imphal East ki conference hall pangthokre khana nainabagi mifam aduda Imphal East ki ADM CMO SP Imphal East miyam gi mihut singh SDO SDC amadi police station singh OC singh na sarugya ki अथोपम सनातन मिसी मतंगदा रिम्स की डायरेक्टर देनमदी वार्डन न चिंगबा मियोय कयादा सिरक्रेबा मराल सिंह असि लाइबक थिबने रिम्स की वाथोकता मपाल गी लुप सिंगना खुद थिंगजिलक यानिंग दे हाइना रिम्स स्टूडेंट यूनियन न थादोरकपा चेरोल मन हाइदे चेरोल अदुना मखा तारदुना लाइकिद्रबा सनातन की दमक रिम्स ना अवाबा फोंदोकपगा लोइना मैजिस्ट्रल एनक्वायरी अमा चथनबा तकसिनखिबा लेखि हंदक रिम्स के अनौबा डायरेक्टर अमदी दिन लाकपदगी रिम्स दा अहोंबा कया उबा फंगले असिगुमलबा मियोय सिंह असिना मराल सिजिनबगी थौसिल चथबा हाइबसि लाइबक थिबनि हारि
नाकलामरोमदा रिम्स के मेडिकल महैरोई अथोपम सनातोन मिसिगी मतंगदा जस्टिस फॉर सनातोना लुप सिंगल लोइनना चंगसिलप खोंजंग सिंबो ताबीदना लेथोप हाइबसे अकन मोंग द कंडेम तवे मिसी असिगी मतंगदा सीबीआई गुंबा एजेंसी अमदा थिजिन हनब फगने मिसी असिगी मतंगदा खोंजंग कया चंगसिलबसो लैंगांगना तासिनदना तुमिना लैब हाइबसी लाइबक थिबनी हाइना नोंपोक लैमरोल मैरा पाइबी अपन बलोप नोंगामपाल लुमफांगदोंग अपुनबा नुपी लुप अमदे चिंगदम यूनाइटेड वुमेन्स एसोसिएशन अथादोरप चेरोल अमना फोंदोरकले ngarang kakwa naurem laikai da leiba yumama mai thaba thodok mari leinana amade police ke mayokta wangangi haibagi damak singzamai police na fagat kiba miyoi tarani thoi ngase chairap court puthokre miyoi tarani thoi adu numit taret nige police custody de remand lokthokre nakalamaromda imphal city ge koibada face mask yaudana miyam tinba mafam da tholakpa miyoi tararom city police na fagatuna chairap court puthoklaga fine thia laba matung thadokre Laingang na godown hang bagi ayaba pidringaida loan na godown hang lambata natana price list hetana masagi yoning mamalda pocha yolamba nelakothi ki godown nama ngase Manipuri Students Federation athonglong sinkre MSF ke joint secretary Tek Chamrojit na phongdo kibada chaliba tha se ki tangkul humdoi dagi hauduna mahiroi lupasina pocha mamal hena yon bagi mayokta chatharapo drive ki makha chatharapoina ngase nelakothi da laiba papa manchi kauba godown na sigeng sinkibade Maduda godown asida naron da thong hangtuna pot yolamba thengnarakpadagi solon sinkibade amarom da driver sige manung channa thangal kaithel da leiba nilachan mahaprasad kauba wholesale dukan amana leingak na piba price list thetpagi mahutta masagi apang bamongda price list thelamba thengnabadagi hairiba dukan asisu solon sinke chathariba thawong ase MSF na hakchina lawi maramaduna matungda su dukan mapu singna leibak miyam gi yenglaga pukchel singna sel tanbiu haike अपोई MSF ना थंगी बले बक मियाम दा लेइबा योलिबा अपोई पोसै सिंगसिगी ममलसी थंगन नबा सात अमा थेपी वाइबसे हेट खिद्रे अदुना हारिबा दुकालसी ओइ MSF ना ngasi थिंजनजरे हाइबो अफम दो ओइ लेबा मियाम थिंजरे Jiribam district ke waina mahai sang singda oza watpagi khudong chadaba mayok nari ngai cherakta makhatana oza ani ki transfer order tholakpagi yaningde order adu handopiyo haina mahiroi loop sing MSU MSF desama madi KSA gi mai kaidegi lenga ke puning chingslakle hiramasi gi matang dangase district asigi babu parad laiba MSF ke office ta pangtho ki ba paugi mifama mada desam Jiribam district council gi president LV Lax na hai Manipur lenga ke education as ki commissioner na thoki ba order amagi matungina district asigi ozawa lingai amukhanna Boro Bekra higher secondary school dagi oza ani transfer tawki ba thawong ase yaningde mawong maril tadaba thawong ase kudak tele piu athubada transfer order handokadabani haiki Jiribam dagi oza sing ase amuganna chapi danaba aikhoge lengangna kumna senabiu oza watna lengai jarak asida transfer order ase hanjin hanjin na thoksinga base aikhoge Jiribam da leiba mairoi lupsingna masi yaningde amade athu matamda transfer order ase kapiu mari leinaba singna haiba transfer order asi aikhoge mari leinaba authority singna munna khantabire hairaga aikhoge Jiribam da oza walingai chera asida asi hanjina jina transfer order tholapa se yaningge haiduna loop mari gi maikei dage appeal tawjari Paugi mifamatu da sarubya kiba Manipuri Students Federation MSF Jiribam District Committee gi President A Rajiv Nafongdo kibada District asida mahai masin gi lamda yamna sothana lairingai cherakta Education as ki Commissioner na April nipan amadi taramapanda thokiba order sing amara moiduna oza transfer taukiba se district asige mahai masin gi lamda hena fagat hannabagi khongthangni haina lode oza transfer tauge hairabasu transfer taudringaida oza sing adugi mahut silauna bahana sinbiyo transfer taukraba matung makhoigi hangduna leihoriba fam mensindana leirabadi mahairoi singi laibak thibani haikibaga loinana ozani asigi mahut hana thabiyu haina taksilakle iba thokiba order sing asi mahut piram dragadi ekoi haibo oza sing asi mahut piram dragadi Jiribam dagi ekoi release order thokpa yaroi haduna ekoi Jiribam gi ekoi Boro Bekra higher secondary principal da su akoi makoi committee da su koi taksan kibale re maram aduna athuba matamda mari lena authority na ekoi mohut habirake haibra natragana transfer order se kapi ge haibra ekoi mari chunna ekoi thabak sing du torbina gi damakta
education minister obiriba respected sar amadi marine authority paipuna mukta imsu MSF de sam ke se hariba deribam mari sina appeal tawjari paugi marthana te break matang lominasi Roof Coating Services Manipur Nongju toiba lam oibana lamdam asida sariba yum singi sat mathaktagi ising yurakpagi khudong chadaba kaya mayuknari wabi raganu khudong chadaba sidagi ngakthoknaba miyam gidamak leizare Roof Coating Services Manipur Services si lobi ningba singna ngasima contact tobirau Roof Coating Services Manipur opposite Uripok NRL Pump Uripok contact number 8787324360 Iramdam asidasu anauba oina world class machine sizinaduna 20 steps refining eye testing gi facility fanghanjari Leo Lamnong Excellency Opticals Khurai Lamnong Bazaar Tinchit Road Imphal East Adomgidamakta khudongchaba asi pijari Adomgi mit lemna test tawjari amasung Adomgi chanaba chunaba lens sing amadi frame singda chada kun fawgi discount pijari Leo Lamlong Excellency Opticals Khurai Lamlong Bazaar Tinchit Road Imphal East break matung namakhataba pau pizare Manipur gi tampak ki district singda lairiba ngami singna lainga ki maikai degi makhoi gi sinfam chaukhatnaba amade ngagi pothok hena puthokpa ngamnaba pandamda Central Government ki National Cooperative Development Council da lupa crore chamaga kunmapan loan pibi naba che thakibadu ayaba piduna Manipur lengakta kaithar kharbasu Manipur lengang namakhoi gi damak thaudang lobi dabana maram moiraga sinfam ase fangdana leire Hiramasigi matangda khana nenabagi mifamama Manipur Fishery Cooperative Unit MFCU gi meeting makhada Fishery Farmers Welfare Association Bisnupur District na senduna Bisnupur nga se pangthokre taramadu da MFCU gi chairman Morangthem Tombi convener Naure Machau co-convener Angom Tiken amade treasurer Tongbram Raguna maroiba mithunglen singwen sarukya khibaga loinana district asida laiba Pisciculture Livestock Society chamga kunmathoi gi luchingba sing sarukya ke convener Morangthem Tombina fongdokibada ngami singna thamoi sengna pukchel manana changsin mineragadi mai pakane loan soidana fangane aduga lawmi sinmi amade ngami pulaga achauba lupama semduna thabak paikhatpada mai pakloidaba leiti haiki Kanglub ohum si ongtang pullaga khoi achauba union nama semaga longmi gi awat pa leba kanda ngami na pangba ngami gi awat pa kanda longmi na pangba sinmi gi awat pa kanda sinmi na pangba adugum achauba union nama khoi semaga forceful loina akhoi ahum si yosebi makong ahum dong samina ba kanda Manipur da tawan makhal gi lakpa election singda soidana muki akhoi gi longmi simi ngami gi damakta khanbi gi dam mi do adu akhoi pick and choice tawda akhoi achauba thokdang lobu yagane Subdivisional Magistrate Porompad Imphalis ke biathangamagi matungena ngase Department of Revenue Government of Manipur na Imphalis District ke manung chanalaiba haingang makhalai kaida khaslenda ain kaina sajinba yum amade atopa structure mari rom takthokre eviction ase lesingani kunda thokiba order amage sarukamoina makhatana chatharakpani hairi Ningol Khut Manipur Wangjing na sinduna ngase Corridor Sanglen Wangjing da pangthokpa thauramamada Promila Thokchomna iba novel Eswari haina hauna bimatungina fongkre Lairik fongbagi thauramadu da Corridor Sandok Club Wangjing gi president Tongbram Babulal na thoiba mithunglen Ningol Khut Manipur Wangjing gi president Kundongbam Gunamani na thauramapu amade cited Yokhat Kanglub Tentha gi president Kartik Maibana akhanaba mithunglen singoina sarukya ke Lairik fongbagi thauramadu gi taramna ukpa amade nunggi oiba warol thamladuna Ningol Khut Manipur Wangjing gi secretary Haikham Chawbana fongdokibada Ningol Khut Manipur asi kumjal singani taramapan gi July 15 da Wangjing da mayai loi sangoiduna lamdam asigi nupi sing tagi oiba corridor gi loop amoina lingkhatkibane ngasi fongkiba lairik Ishwari gi aiba Promila Thokchomna aibi gi oiba warol thamladun hai lamdam asigi haurakliba naharol sing ngasidi moral character da hongba kaya lakle thaksi kasi mangtharakliba ngasigi haurakliba naharol singda afaba achumba lambi lamjingnabagi wakhalonda lairik asi iduna fongbani haike angangsigi moral value ase nemtharakle hainaragli masigi daidagi ahanbada mama mapa amadi imung mamni hajani asumna
ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯖꯕ ꯑꯁꯤꯅ ꯂꯝꯖꯤꯡꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯖꯕꯅꯤ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯤꯂꯣꯡ ꯊꯔꯥꯎꯔꯣꯛ ꯈꯨꯜꯗ ꯂꯩꯕ ꯔꯦꯟꯕꯣ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨ ꯂꯤꯂꯣꯡ ꯆꯤꯡꯈꯥꯝ ꯃꯅꯤꯡꯗꯒꯤ ꯃꯍꯃꯗ ꯖꯥꯃꯤꯔꯨꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯌꯥꯖꯨꯗꯤꯟ ꯑꯦꯂꯤꯌꯁ ꯅꯍꯥꯃꯆꯥ ꯆꯍꯤ 12ꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯃꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯗꯣꯛꯇꯔ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯤꯔꯝꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯂꯣꯏꯁꯪꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯝꯕ ꯗꯣꯛꯇꯔ ꯅꯥꯎꯔꯦꯝ ꯑꯆꯧꯕ ꯃꯤꯌꯥꯝꯅ ꯗꯣꯛꯇꯔ ꯑꯆꯧ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯗꯣꯛꯇꯔ ꯑꯁꯤ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯗꯣꯛꯇꯔ ꯑꯆꯧꯕꯅ ꯂꯩꯈꯤꯗꯕꯗ ꯁꯦꯅꯥ ꯌꯨ ꯇ꯭ꯔꯁꯠ SYT ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯁꯦꯅꯥꯄꯇꯤ ꯂꯩꯀꯥꯏꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯊꯧꯅꯤꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯠꯀꯤ ꯊꯧꯗꯣꯛ ꯑꯃꯗ ꯒꯥꯔꯤꯒꯤ ꯗ꯭राꯏꯚꯔ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯣꯅꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯋꯥꯡꯈꯨꯜ ꯈꯨꯅꯧꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯗ꯭राꯏꯚꯔ ꯑꯗꯨ ꯇꯥꯇꯥ ꯇ꯭ꯔꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ AS01DC 0021 ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯂꯥꯡꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯒꯣꯊꯤꯃꯌꯨꯝ ꯒꯣꯖꯦꯟ ꯑꯦꯂꯤꯌꯁ ꯃꯥꯔꯕꯣꯟ ꯀꯧꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯊꯝꯈ꯭ꯔꯦ꯫ ngasi nungtil phone ki ba pau che singda kari kari maru ba pau yaw ki ba habadu mayam punna khaminasi kanglai pa ki mairap kaubru gi photo ubada o khongna kapning ba habadu oire kaubru reserve forest ki uru faw fuklaga chagadore uru amata leitre chief minister captain pd na lauthok liba poche gi mamalasi semdok triba faw chana ba yaroi emsu Kangla Pau, Captain PD na thokliba pochai gi mamal semdok triba fawa chanaba yaroi emsu Pandam India da miyoi lak ahum lising humfu positive oire lising ahum chani ga maudra humdoina laikidre CM Secretariat ta changbagi kanglon vaccine kaplaba amadi negative oiraba miyoi khaktana Chief Minister unabagi ayaba pigadawre COVID positive oiba masing hengalakpadagi mifam pangthokre SOP amasung lainga ki order ngaktre haiduna police na action lawba achawba problem ne miyamna wakal taminasi SP Sitharuraba Price Fixation Committee Legal Metrology Department Consumer Club hingathanduna mathau tawhallo MSO Paunil Khon lainga ki SOP thawoidaba police uraga marks upa udraga uktaba kadargi thabak tawbigano police Kaubru laifamda laisang sanabagi urep uyung tambagi yunglamba plate sakhangdaba singna thudektuna mafam marang khangalamdre asigumba thabak matungda tawbigano mahausa kanbalob loisilakpada marwaiba pawmu kanna ngasi Manipur da handak chahi asigi oina khwaidagi masing yam oina haukiba pung kunmari da miyoi chaniga yankai mapan COVID-19 positive oikre ani laikidre Assam da magnitude 6.3 yauna yuar habada miyoi ani heart attack tawduna laikidre Manipur yauna tungan ba wangnong poki state singa sune kanke Captain PD na April 13 amadi 13 lepkiba price list adu nauna semdoktabadi chanaba yaroi haina All Manipur Students Union MSU na demand tawkre ngasigi wenadi matang asida Manipuri Paulo shinjare paumi eng tabiri ba mampun mapu ASHAPRIYA nam kana khurumjare